Laklip tang tara turuk ta pangthok rehna thorang toromba tara turuk suba Pineapple Festival kam Seller and Buyers Meet lisingni kuntaruk hauzik oriba Manipuri law and order ki phibam masi yanglaga cancel Toukhre iramas ki matang da Development Organization Andro Kendra General Secretary na thadruk pacherola mana hai Manipur hauzik oriba law and order ki phibam yanglaga laklip tang tara turuk ta yaripok thambal nu kaithel da pangthok rehna thorang toromba tara turuk suba Pineapple Festival kam Seller and Buyers Meet lisingni kuntaruk cancel tobagi phire basi lobani hairiba kumai si mai pana pangthok na bahona bada angam bathak Sangsilabasu Festival asi Pangthokpada Khudong Saroidaba kaya leirei hairiba festival asida saruk yanabagidamak thorang toramba ki hom putholiba lawmi sing stakeholder amadi festival asida nungairaba matam kya kaithonabagi sem sariba punamake nungaitabada aikhusu saruk yari hairi punamak sing asi oiduna su ki hom ge industry asi hena sakhanaba amadi lawmi sing na putholiba ki hom sing market yaunabagi thorangda Development Organization Andro Kendra na angamba mating pangan hena cherola sida makhatari